ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔ ꯏꯟꯇꯔꯇꯦꯟꯃꯦꯟꯠ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤ ꯑꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯊꯕꯛ ꯃꯐꯝ ꯑꯃꯗ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯩ ꯏꯁꯥꯃꯛꯁꯨ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯗ ꯊꯕꯛ ꯇꯧꯔꯒ ꯂꯩꯖꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯣ ꯉꯁꯤꯗꯒꯤ ꯆꯍꯤ 10ꯃꯨꯛꯀꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤ ꯑꯣꯏꯒꯅꯤ꯫ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯇꯤꯝ ꯀꯥꯡꯕꯨ ꯑꯃ ꯆꯤꯡꯒꯤ ꯃꯐꯝ ꯑꯃꯗ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯇꯁꯦꯡꯕꯗꯤ ꯈꯨꯜ ꯑꯃꯗ ꯏꯁꯤꯡ ꯄꯤꯅꯕ ꯂꯣꯛꯀꯤ ꯏꯁꯤꯡ ꯑꯗꯨ ꯋꯥꯇꯔ ꯔꯤꯖꯥꯔꯚ ꯇꯧꯔꯒ ꯈꯨꯜ ꯑꯗꯨꯗ ꯄꯤꯒꯗꯕꯅꯤ꯫ ꯃꯐꯝꯗꯨ ꯂꯥꯞꯅꯒ ꯂꯥꯞꯄꯒ ꯑꯩꯈꯣꯏꯁꯨ ꯃꯇꯝ ꯑꯗꯨꯗ ꯆꯠꯀꯗꯕ ꯇꯤꯝꯁꯤ ꯀꯌꯥꯗꯤ ꯆꯠꯅꯤꯡꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯂꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯨ ꯆꯠꯇꯕ ꯌꯥꯔꯝꯗꯦ꯫ ꯏꯃꯥꯟꯅꯕ ꯁꯨꯔꯦꯁ ꯊꯣꯡꯉꯝꯕ ꯌꯥꯏꯐꯕ, ꯏꯌꯥꯝꯕ ꯈꯨꯖꯨꯃꯥꯟꯗꯒꯤ ꯑꯄꯥꯕꯤ, ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯆꯠꯀꯗꯕ ꯇꯤꯝꯁꯤꯡ ꯑꯁꯤꯒꯤ ꯃꯃꯤꯡꯅꯤ꯫ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤ ꯈꯔꯁꯨ ꯌꯥꯎꯏ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯀꯥꯡꯕꯨꯁꯤ ꯖꯒꯥ ꯑꯗꯨꯗ ꯍꯌꯦꯡꯒꯨꯝꯕ ꯆꯠꯅꯤ ꯍꯥꯏꯕꯒꯤ ꯉꯁꯤꯒꯨꯝꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯌꯨꯝꯗꯒꯤ ꯂꯥꯏꯇꯤꯟ ꯈꯣꯏꯔꯝꯃꯕ ꯃꯇꯨꯡ ꯂꯣꯏꯅ ꯊꯨꯡꯅꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯑꯣꯐꯤꯁꯇ ꯀꯦꯝꯞ ꯇꯧꯔꯒ ꯑꯣꯐꯤꯁꯥꯔꯁꯤꯡꯒꯤ ꯑꯦꯗꯚꯥꯏꯁ ꯃꯈꯥ ꯄꯣꯟꯅ ꯑꯩꯈꯣꯏꯅ ꯑꯥꯗ ꯆꯠꯂꯒ ꯇꯧꯔꯨꯒꯗꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯃꯨꯟꯅ ꯇꯥꯟꯅꯔꯝꯃꯤ꯫ ꯖꯒꯥꯗꯨꯒꯤ ꯈꯨꯟꯗꯨꯒꯤ ꯑꯣꯏꯕ ꯃꯤꯁꯤꯡꯒ ꯂꯣꯜꯂꯤ ꯐꯥꯎꯅꯕ ꯃꯤꯑꯣꯏ ꯑꯃꯁꯨ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯌꯥꯎꯏ꯫ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏꯁꯤ ꯏꯟꯁꯥꯡ ꯑꯍꯧꯕ ꯑꯃ ꯊꯣꯡꯒꯠꯂꯒ ꯍꯌꯦꯡꯒꯤꯗꯃꯛꯇ ꯆꯠꯅꯕ ꯁꯦꯝ ꯁꯥꯈꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯗꯤ ꯑꯩꯈꯣꯏ ꯑꯣꯐꯤꯁꯀꯤ ꯒꯥꯔꯤꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯄ ꯍꯧꯔꯝꯃꯤ꯫ ꯏꯝꯐꯥꯜꯗꯒꯤ ꯑꯩꯈꯣꯏꯅ ꯊꯣꯔꯛꯄ ꯃꯇꯝꯗ ꯄꯨꯡ 9 ꯑꯁꯥꯏꯗꯒꯤ ꯊꯣꯔꯛꯄꯅꯤ꯫ ꯖꯒꯥ ꯑꯗꯨ ꯌꯧꯕꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 5 ꯈꯔ ꯍꯦꯜꯂꯒ ꯌꯧꯔꯝꯃꯤ꯫ ꯋꯦꯗꯔꯁꯨ ꯄꯨꯔꯥ ꯑꯉꯛꯄꯅꯤ꯫ ꯆꯤꯡꯈꯣꯡ ꯑꯗꯥꯏꯐꯥꯎꯗꯤ ꯑꯩꯈꯣꯏ ꯇꯝꯒꯤ ꯋꯦꯗꯔꯒ ꯃꯥꯟꯅꯔꯝꯃꯤ꯫ ꯍꯥꯏꯕꯗꯤ ꯀꯥꯂꯦꯟ ꯊꯥꯒꯤ ꯏꯁꯥꯁꯦ ꯑꯣꯝꯆꯥꯛꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯤꯡꯅꯨꯡ ꯑꯗꯨ ꯂꯥꯟꯅ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯏꯁꯥꯁꯦ ꯈꯪꯅꯤꯡ ꯍꯦꯛ ꯏꯪꯁꯤꯜꯂꯛꯈꯤ꯫ ꯋꯦꯗꯔ ꯑꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯔꯝꯃꯤ꯫ ꯒꯥꯔꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯁꯨ ꯐꯨꯔꯤꯠ ꯈꯔ ꯊꯥꯕ ꯑꯃꯃꯝꯁꯨ ꯂꯤꯠꯁꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯖꯒꯥ ꯑꯗꯨ ꯌꯧꯔꯦ꯫ ꯈꯨꯟꯖꯥꯁꯤꯡꯗꯨ ꯑꯩꯈꯣꯏꯕꯨ ꯂꯥꯛꯄꯗꯨ ꯎꯕꯗ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯉꯛꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯕꯨ ꯑꯣꯛꯄꯤꯅꯕ ꯃꯤ ꯑꯃꯠꯇ ꯂꯩꯔꯝꯈꯤꯗꯦ꯫ ꯀꯣꯟꯅꯗꯤ ꯈꯨꯜ ꯑꯗꯨꯒꯤ ꯂꯣꯜꯂꯤ ꯈꯪꯕ ꯃꯤꯑꯣꯏ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯌꯥꯎꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯗ ꯃꯤ ꯑꯃꯒꯤ ꯃꯁꯛ ꯍꯪꯉꯝꯃꯤ꯫ ꯃꯤꯑꯣꯏ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯅ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯍꯪꯉꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯂꯩꯐꯝ ꯖꯒꯥ ꯑꯗꯨ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯇꯥꯛꯄꯤꯔꯛꯈꯤ꯫ ꯇꯧꯕꯇꯕꯨ ꯃꯤꯑꯣꯏ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯤ ꯈꯨꯜ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯀꯤꯂꯣꯃꯤꯇꯔ ꯑꯃꯃꯨꯛ ꯆꯠꯄ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯈꯨꯜ ꯑꯗꯨꯗꯒꯤ ꯒꯥꯔꯤ ꯊꯧꯗꯣꯔꯛꯇꯨꯅ ꯃꯤꯑꯣꯏ ꯑꯗꯨ ꯐꯪꯅꯕ ꯊꯤꯔꯝꯃꯤ꯫ ꯀꯣꯟꯅꯗꯤ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯒꯗꯕ ꯃꯤꯑꯣꯏ ꯑꯗꯨ ꯌꯥꯝꯅ ꯋꯥꯅ ꯐꯪꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯀꯥꯡꯕꯨꯅꯁꯨ ꯃꯤꯑꯣꯏ ꯑꯗꯨꯗ ꯑꯩꯈꯣꯏ ꯂꯥꯛꯀꯗꯧꯔꯦ ꯍꯥꯏꯔꯒꯗꯤ ꯈꯨꯟꯗ ꯉꯥꯏꯔꯝꯕ ꯌꯥꯗ꯭ꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯤꯑꯣꯏ ꯑꯗꯨꯅ ꯁꯨꯝꯅ ꯈꯨꯝꯂꯛꯈꯤ, ꯑꯩꯅ ꯑꯩꯈꯣꯏꯕꯨ ꯉꯁꯥꯏꯋꯥꯏ ꯐꯅꯌꯥꯝ ꯀꯨꯏꯅ ꯉꯥꯏꯔꯝꯕꯅꯤ꯫ ꯂꯥꯡꯃꯜꯂꯛꯇꯕꯗꯒꯤ ꯑꯩꯁꯨ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤ꯫ ꯑꯗꯣ ꯐꯔꯦ, ꯅꯈꯣꯏꯁꯨ ꯋꯥꯔꯝꯃꯅꯤ꯫ ꯑꯩꯅ ꯂꯩꯐꯝ ꯆꯥꯐꯝ ꯆꯥ ꯊꯛꯅꯕ ꯂꯣꯏꯅ ꯁꯤꯜꯂꯒ ꯂꯩꯔꯕꯅꯤ꯫ ꯂꯥꯛꯑꯣ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕ ꯇꯧꯁꯤ꯫ ꯍꯌꯦꯡ ꯑꯌꯨꯛ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯊꯕꯛ ꯍꯧꯒꯗꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯁꯤ꯫ ꯉꯁꯤꯗꯤ ꯄꯣꯊꯥꯔꯣ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯗꯤ ꯑꯩꯈꯣꯏ ꯀꯥꯡꯕꯨꯁꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯄꯣꯊꯥꯔꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯆꯥꯅꯕ ꯆꯥꯛ ꯏꯟꯁꯥꯡꯗꯨ ꯅꯤꯡꯊꯤꯖꯅ ꯁꯤꯜꯂꯝꯃꯤ꯫ ꯑꯣꯛꯁꯥ ꯊꯣꯡꯕ, ꯃꯥꯏꯔꯦꯟ ꯆꯝꯐꯨꯠ ꯃꯔꯥꯡ ꯀꯥꯏꯅ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯄꯤꯖ ꯄꯤꯊꯛ ꯇꯧꯕꯤꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯃꯗꯤ ꯑꯩꯈꯣꯏꯁꯨ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯑꯒ ꯋꯥꯗꯅ ꯑꯗꯨꯝ ꯇꯨꯝꯊꯔꯝꯃꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯗꯤ ꯑꯉꯛꯄꯅꯤ꯫ ꯃꯐꯝ ꯖꯒꯥ ꯑꯗꯨꯒꯤ ꯐꯖꯕꯁꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯤꯡꯊꯤꯖꯈꯤ꯫ ꯏꯪꯁꯨ ꯌꯥꯝꯅ ꯏꯪꯉꯝꯃꯤ꯫ ꯆꯤꯡ ꯃꯊꯛ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯖꯦꯀꯦꯠ ꯑꯃꯃꯝ ꯂꯤꯠꯁꯜꯂꯒ ꯑꯀꯣꯏꯕꯗ ꯉꯥꯏꯍꯥꯛ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯌꯦꯡꯉꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯈꯨꯟꯒꯤ ꯃꯤꯑꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯨꯟꯒꯤ ꯈꯨꯂꯥꯛꯄ ꯎꯅꯕ ꯆꯠꯂꯝꯃꯤ꯫ ꯈꯨꯂꯥꯛꯄꯅꯁꯨ ꯑꯩꯈꯣꯏꯕꯨ ꯌꯥꯝꯅ ꯋꯦꯜꯀꯝ ꯇꯧꯔꯛꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯊꯕꯛ ꯍꯧꯕꯒꯤ ꯑꯌꯥꯕꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯄꯤꯕꯤꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯈꯨꯂꯥꯛꯄꯗꯨ ꯎꯅꯔꯝꯃꯕ ꯃꯇꯨꯡ ꯂꯣꯛꯆꯞ ꯑꯃꯒꯤ ꯃꯌꯥꯗ ꯆꯠꯅꯕ ꯁꯦꯝ ꯁꯥꯈꯤ꯫ ꯑꯩꯈꯣꯏꯅ ꯑꯍꯤꯡ ꯄꯟꯊꯨꯡꯐꯝ ꯑꯣꯏꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯈꯥ ꯄꯥꯡꯅ ꯈꯣꯡꯅ ꯈꯔ ꯀꯨꯝꯊꯔꯒ ꯂꯩꯔꯝꯃꯤ꯫ ꯂꯣꯛꯀꯤ ꯏꯁꯤꯡ ꯑꯗꯨꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯆꯤꯡꯗꯒꯤ ꯆꯦꯟꯊꯔꯛꯈꯤ꯫ ꯅꯥꯀꯟꯗꯁꯨ ꯆꯥꯎꯔꯕ ꯅꯨꯄꯥꯛ ꯑꯃꯗꯒꯤ ꯋꯥꯇꯔꯐꯣꯜꯒꯤ ꯃꯑꯣꯡꯗ ꯅꯨꯡ ꯃꯊꯛ ꯑꯗꯨꯗꯒꯤꯁꯨ ꯏꯁꯤꯡ ꯖ꯭ꯋꯥꯏ ꯖ꯭ꯋꯥꯏ ꯇꯥꯔꯛꯑꯝꯃꯤ꯫ ꯐꯖꯕꯒꯤ ꯍꯥꯏꯔꯒꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯔꯝꯗꯦ꯫ ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯃꯃꯤꯡ ꯄꯟꯖꯈꯤꯕ ꯏꯌꯥꯝꯕ ꯑꯄꯥꯕꯤ, ꯑꯍꯜ ꯑꯁꯤ ꯏꯟꯖꯤꯅꯤꯌꯔꯅꯤ꯫ ꯃꯥꯅ ꯃꯐꯝ ꯖꯒꯥ ꯑꯗꯨꯗ ꯁꯥꯒꯗꯕ ꯋꯥꯇꯔ ꯇꯦꯡ ꯖꯒꯥꯁꯤꯡ ꯑꯃꯗꯤ ꯏꯁꯤꯡ ꯂꯧꯐꯝ ꯃꯄꯥ ꯑꯗꯨ ꯃꯦꯞ ꯑꯃ ꯌꯦꯛꯊꯣꯛꯑꯒ ꯁꯥꯐꯝ ꯖꯒꯥꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯆꯤꯡꯒꯤ ꯂꯣꯛꯆꯞ ꯃꯈꯥ ꯑꯃꯗ ꯌꯦꯡꯊꯔꯝꯃꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯌꯦꯡꯂꯤꯉꯩ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯈꯨꯟꯖꯥ ꯏꯃꯥꯟꯅꯕ ꯑꯃ ꯌꯥꯎꯔꯤꯕꯗꯨꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯏꯇꯥꯎ, ꯃꯁꯤꯒꯤ ꯂꯣꯛꯆꯞ ꯑꯃ ꯂꯩꯔꯤꯕꯁꯤ
Jaga saida nupi ama thoi. Kariguma madugi nupidubu hek ungna thengnarurabadi umang asida nupiduna chielaga hekta pui. Kona si bakchang oina umang mafam kharada saru sayang oina thengnagalli. Jaga asi hakna changsaluba yaba natte hairakhi. Wafam aduda aina mo sumna khommi. Hera bai. Lai oramoida thainige ahlaman singna hainaba lokdraubi kaidu oirambani. Lokdraubi de nupa yamna pangballi. Nupa bo hek urabadi makhoi pharaga hekta pui hairiduni. Adona koi khungi midi mangba yawkhrabo haidana aina amuk hangammi. Imanaba aduna musumna makha tari yawkhre mayam ama. Madugine aina hairisi nakoina thajadraga ahingda lokchap makha ising cheliba makha sida amukta kummaga yengugi haibro haidana aingoda onsalaga phagi tawrakhi. Numitudi akhoisu mafam jaga taida koiba khara chalaga mafam phajaba khara yengoraga khoigi leifamdu tamna mayam se amuk halami. Asumna jaga aduda water supply ki tenki asaubu masanaba akhoise numit tarani hena mafam aduda leirami. Jaga aduda su saba yarani khangakpadagi Tabak suba mi khara imphadagi thoro haidana akhoina paw selami. Akhoisu thakai ama mukhena mafam aduda leirabadina khunja singa so dum khara khangnaba haurami. Aduba nongmade imanaba khoi puna numidang ama sa thongkalaga mafana phamduna maijaw hogalaga leirami. Serak aduda khoiga puna leiminaba imanaba Suryas mapan thoni haidana phuklawnga hogalakhi. Tasengna khoina leiriba mafamdagi toilet si yamna phajana saramde. Makada khara kumtharaga natei chana leite. Akhoina di imanaba aduda somna hairami. Kaino nupi su yawba nate. A makhata na kumtharudoi saru. Asaiwaida adum tawrusu. Ahing asida makhada kumdoidu tandro hairami. Phana akhoina adumna hairabasu imanaba adudi. Toilet leiriba adumda matongda kumtharki. Mafam jaga adusu khara songi. Akhoina leiriba mafam asisu khulladuga khara tamnana chingthak amada leibadi. Yum mahungkhak lamna lapnana tarami. Asomna akhoisu thongiba sadu munsalakpadagi khara kotharo mahau yengsi hainarami. Seragaduda imanaba Suryesu makhada kumthaki haibasi ningsingakhi. Maduda akhoi masena sumna hainarami. Kaino amaduna kumkhibadagi sukha karaktrisina nahan akhoi kharana hainaba nupira sar kaino mathoi haibadai aduna chen khajara haidana akhoisu phagi tongnarami. Masigi matung phana kuisalabu imanabadu karaktabadagi akhoi masensu phagi tongnaduna isada pakhatpa amadi phaungnarami. Mafam aduda leiba chingi imanaba aduna ma yengugi haiduna phuklawnga hogalaga makhada kumki. Ngayaki matungdadi mabani puna mathakta kaminarakhi. Imanaba Suryesu masada natrangama isat chatpagum akhoi mayamna urami. Aina su imanaba aduda bai kaino su kuirapho makhada kaidawrino hangami. Matam aduda imanaba Suryesna tapna sumna khumai khangde kyam kuirage aina makhada kumkhibadu aide wakhandadi kuidriboi ningi. Makhoi khunge nupi amasu makhada leiba ui masaksu phajai aingonda munna dum yengaga lei. Kona khoi itaw amasi laga aibu kaurakpadagi nupidu makhada tamna tamna kumkhre gyanga mangeda bai hairakhi. Akhoi masen sumagi wadu tabada swai lawba mapoami. Mayamduna su imanaba aduda nangidu phagira natraga sengbara hangami. Singi imanaba aduna su imanaba Suryesta itaw nangidu phagira sengbara nupidu thengnabasi phatte haibani. Aisu nakhoi lakpagi mafam asida leirabani. Kaya leningde chu jaga si hairakhi. Imanaba Suryesna muk mayamda sumna hairakhi. Ngasi se aisu gyanga pumang hek mangure. Yare to se kari soiramoy. Saklamin sangdu mullagadi sak sara si hairakhi. Akhoi mayam sumagi matodo amuksu asengba mali. Amukna phagi su malami. Numituma di sak toga khoisu tumaloina sangnarami. Nongheng anbaga de su numitu yahu kharangalami. Numidang sa salubagi khong hamningakpadagi aisu hatu atu mapanda senthorami. Matam aduda Suryas hairiba imanaba asidi akhoina leiriba yum madudagi khara kummaga leiba asongma mafam amada lokchap leiriba maikei adomda munna yengaga lepaga leirami. Timing aduda aisu khong hamningmalakpadagi haipet mangonda yengamaga toilet leiriba adomda sensalami. Kona aina loiraga thorakpa matamdasu imanaba adudi ngasai aina ukhibaduga sap manana masadu lengsu lengde sap yungna adu maklepaga leirami. Manakta isu hekta changsalubadu nungaitabadagi leiminariba akhoi masen singaduda aina warido hana saraga akhoi puna thokminarakhi. Imanaba adusu akhoi mayam changdana mafam adudagi kausalami. Aduga akhoi mayam marakta yawba ahal aduna sumna hangami. Suryas mafam asida nang kai thengnarakki. Nangi nawongse mawong amani natraga nang hankragera hangami. Madusu imanaba adu tumina lei. Imanaba adugi mawong mataw aduda akhoi mayam suwa tanarami.
Suresh mayumda halankrasi. Akoisu nongnini thabak suba kangbudu lakpa ngairaga hallasi. Adubu ma hana mafam asidagi thadokrasi hainarami. Asumna imanaba Suresh mayumgi midasu hana pau phaungnaraga. Akoina lakpa gari etuda matek ama. Mayum yaugadaba gari ama neega mayumda thinki. Mai hek chatkibagadi mathang. Akoigi kangbu singasi naba hauraki. Ai samaksu isada mi amana phurambagi mohongda putek tekpagum taurami. Ahingda su loksap laiba domdagi nupi amana nungsiba isai. Maruandi khangde khoi mayambu tahalaga. Singe lok laiba mana kadaida kaubagum tauraki. Tawbadabu hanadagi mafam aduda lairamba. Thabak tawminaba singe imanaba adudi masada karisu tauramkhide. Ahingda su akoina laiba yum adugi manakta haining panbi asauba mahawi. Madugi haining panbi makhong aduda nupi ama kanaguma miyoy ama ngaibagum lepaga leiba khoi maraktagi ama anina thengna ungnaba haura ami. Yum adugi manungda su akoise suklei lengamde mapanda da thoga leiba paami. Ahingda su akoigi mangda nupi edu tatana uba haura ami. Tasengna hairabada khoi kangusi mitrang amada sara laira mira khangdraba nupi eduna singe lok sialiba makai adumda punaba honarakhi. Wafam adaida leiba thabak tawminaba singe imanaba adusu masu masada kijarakpadagi khungi ningthaudo paw asi taami. Seragaduda thabak suba kanggo singa adusu yoksalakhi. Makoi so koina leiramba matau singa adu ubada amuk hankinaba sem sarami. Khundugi ningthau khulakpana su mafam aduda nakoi leiranu jaga aduda nupido yaurakli. Mana lauge khanba nakoi mayam maraktagi yan hana nupidubu thengnakiba misak ama yaurangani. Maduna koina mayumda salankre haibadai. Madudagi nakoi mayamda onsalakpani. Athubada nakoi nayumda hankro. Maduna trabadi mafam asda noi nupido namit masing marang puda uraga thawai mangba tare hairakhi. Matau kyasda khungi miyoi singna so khoibu yumda hankinaba mateng pangbirami. Matamaduda koina purakhiba gari singa dusu yadaba khara yaurakhi angakpani. Akoigi mittasu nupi amana khoibu kaubagum mitta masing marang uba haurakhi. Laibak thibadi lakminari ba khoi maraktagi miyoi amadi nupi duna chen khiduna khunja singna hek khangakpaga umang adomda khoiti thirami. Madu pomba khoidi amata khangba nati mangkiba miyoi adusu khunja singna laibak phabadagi umang amada thengnarakpadagi mayamna puraga lakhi. Masigi matung akoigi yumdagi miyoi sing laktuna akoibu lawba lakhi. Usina chin mafam aduda lakhiba khoisu yumda yaurakhi. Yum hek yaubaga laitin khoiram thoktuna isagi thawai mi sing adu mafam adudagi koksalami. Maibi yenguba sing aduna su somna hairakhi. Nakoina saluriba khongsa aduda miyoi ahungi thawai mangba yana laiki. Amabu hek laibak thibadagi mafam aduda siba naba yaurabadi nakoi atei singsu mari makha samdarakani. Jaga adubu ngak sialiba isone laise phaba sulei miyoi babu sienba isor sulei. Mafam amada sing amada lok ama sienbasi lairam tilam khara kalli karisu tawdagana tawdre. Adubu anambana singe lok leiba mapasi layam singe itin pham oi hairakhi. Kona mafam aduda khoiga punna saluriba kanggu sing adu naba pharaga khoise amuk punna pulami. Matamaduda halamana sumna hairakhi. Nakoina saluriba mafamda hujikti mi mata thamdre hai. Khunja singna tasengbadi jaga du sangba yadaba mafamni hai. Hana so khungi miyoi khara thawai mangba phau yauna khramani. Madugi loksapto hek yengbada laifam sumali. Nungani gi karaktagi singa senthari ibadu angakpani haidana akoi masen su wari sanarami. Masini mayam ngasigi rian horror story. Mathangi wari da mayam punna muk thengnarasi. Ngasigi di mayam dagi kainanaba bidai lawjari.